Nuwaribo. Kay lirage. Itha thazadana phone ga tarakliseba. Aina na phone call tarakpasa. Yam kairaba. Kai de hydroso. Adu dinasan hena khangpham thokra haina khal. Ngasidi nangbu yam niksing. Adugi call si tarakpani. Niksing bagira. Natraga nangi anauba khongthangdugi. Nangai bagi pawdangi khana phone si tarak libra. Abe, nangmukna aingwanda adumna lana khanbadadi ai nungaite. Nangna taribasidi aidi nungairamgani khanbra. Hawkraba loikraba nang aigi ariba chamaidubu Karigi mo hangatlaga phaki khalliba. Nangna taribase chomlibra. Fare, aishu thamlagi. Ngasidi nangi na phone diam kairi. Adubu abe, nangi putsida nungaya bato ohiko. Kaugi kana kaukraba nangbo Karigi amo Hanna Ningsinghanbano nangbo thamoy sengna nugsirubana hawaba pamba lasin lagi lelibana kasi pauba ay ba mong nagsing birakna ay jay na hose kang buwaye ay waye